ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯔꯝꯃꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯔꯝꯕꯅꯤ ꯑꯗꯨ ꯆꯥꯎꯔꯛꯄꯗꯩꯗꯤ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯌꯥꯈꯤꯗ꯭ꯔꯦꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯕꯣ ꯁꯕꯖꯦꯛꯀ ꯐꯦꯜ ꯄꯪꯑꯣꯏꯗ ꯑꯣꯏꯈꯠꯂꯛꯏꯁꯤꯕꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯥꯕ ꯊꯦꯡꯅꯕ ꯌꯥꯎꯔꯝꯃꯅꯤ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯣꯏꯁꯟ ꯑꯃ ꯍꯪꯕ ꯑꯃꯈꯛ ꯂꯩ why smart kids end up lonely and struggle as adults ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯅ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯆꯥꯎꯔꯛꯑꯀꯥꯟꯗ ꯑꯍꯟ ꯍꯥꯏꯗꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯕ ꯅꯠꯇ ꯇꯥꯔꯒꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯥꯏꯐꯇꯣ ꯀꯃꯥꯏꯅ ꯁꯦꯠ ꯑꯞ ꯇꯧꯗꯣꯏꯅꯣꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯣꯏꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯒꯜꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯚꯟ ꯑꯦꯀꯥꯗꯃꯤꯛ ꯕꯤꯍꯦꯕꯤꯌꯔꯗ ꯍꯥꯏꯇꯥꯔꯦ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯁꯤꯡꯉꯒ ꯍꯩ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯃꯅꯤꯡ ꯇꯥꯍꯧꯕ ꯃꯈꯥ ꯇꯥꯍꯧꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨ ꯁꯝꯂꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯗꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯅꯦꯅ ꯈꯟꯕꯒꯤ ꯍꯥꯏꯖꯒꯦꯅ ꯈꯟꯕꯅꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏ ꯃꯣꯏꯒꯤ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯁꯥ ꯆꯥꯎꯕ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯣ ꯑꯉꯥꯡꯗꯨꯅ ꯁꯥꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏ ꯌꯦꯛꯄ ꯌꯥꯝ ꯍꯩꯕꯗꯣ ꯑꯗꯩ ꯏꯁꯩ ꯁꯛꯄ ꯍꯩꯕꯗꯣ ꯂꯝꯖꯦꯟ ꯌꯥꯝ ꯌꯥꯡꯕꯗꯣ ꯑꯗꯒꯤ ꯃꯁꯝ ꯌꯥꯝ ꯁꯥꯡꯕꯗꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯌꯥꯝ ꯑꯃ ꯄꯤꯈꯤꯕ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯔꯛꯇ ꯑꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕꯅꯦꯍꯦ ꯃꯥꯗꯤ ꯌꯥꯝ ꯁꯤꯡꯕꯅꯦꯍꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯍꯣꯜ ꯑꯦꯕ꯭ꯔꯤ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯁ꯭ꯃꯥꯔꯠ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯁꯤꯒꯤ ꯂꯦꯕꯦꯜꯁꯤꯅꯦꯕ ꯁꯤꯒꯤ ꯃꯃꯤꯡ ꯊꯣꯛꯂꯛꯄꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯃꯤꯡ ꯑꯃꯁꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯂꯥꯏꯐꯇꯨꯗ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯒꯤ ꯑꯣꯏꯔꯣ ꯃꯥꯒꯤ ꯑꯀꯣꯏꯕꯗꯒꯤ ꯑꯣꯏꯔꯣ ꯃꯉꯣꯟꯗ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯁꯨꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄꯗꯨꯅ ꯃꯉꯣꯟꯗ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯣꯜꯂꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯄ꯭ꯔꯣꯃꯤꯁꯇꯨꯅ ꯄ꯭ꯔꯦꯁꯔ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯨꯅ ꯁꯦꯀꯦꯟ ꯐꯦꯁꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯍꯥꯟꯕꯗ ꯂꯩꯔꯝꯃꯤ ꯄꯣꯠꯁꯦ ꯉꯁꯥꯏ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯂꯥꯏꯔꯤꯛ ꯑꯃ ꯇꯥꯛꯄꯗ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯍꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯇꯦꯀꯜ ꯇꯧꯕ ꯉꯝꯃꯦ ꯌꯥꯝ ꯁꯤꯡꯉꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯄꯣꯠ ꯑꯃꯁꯦ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦ ꯋꯥꯗꯅ ꯈꯪꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯗꯅ ꯍꯩꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯇꯥꯛꯄ ꯈꯪꯕꯅ ꯍꯥꯟꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯔꯦꯕ ꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯃꯥ ꯉꯥꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯂꯥꯏꯐꯇꯗꯤ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯥꯗꯤ ꯐꯦꯜ ꯑꯣꯏꯕ ꯌꯥꯗꯦꯕ ꯃꯥ ꯐꯦꯜ ꯑꯣꯏꯕꯁꯦ ꯃꯥ ꯐꯦꯁ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯐꯦꯜ ꯑꯣꯏꯕ ꯌꯥꯗ ꯇꯥꯔꯒꯗꯤ ꯌꯦꯡꯉꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏ ꯑꯗꯨꯒ ꯆꯤꯟꯐꯥ ꯄꯨꯕꯅꯤ ꯈꯪꯗꯦ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝꯅ ꯏꯖꯤꯂꯤ ꯑꯟꯗꯔꯁꯇꯦꯟꯗꯦꯕꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦꯕ ꯃꯣꯏꯗ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯣ ꯑꯃꯨꯛꯂꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯁꯛꯁꯦꯁ ꯑꯣꯏꯗꯕꯤꯗ ꯃꯉꯥꯔꯛ ꯇꯔꯨꯛꯂꯛ ꯇ꯭ꯔꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯗꯤ ꯁ꯭ꯃꯥꯔꯠ ꯀꯤꯠ ꯑꯣꯏꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯗꯤ ꯑꯁꯤꯡꯕ ꯑꯉꯥꯡꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯥꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯅꯤꯡꯉꯔꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯠꯇꯣ ꯃꯥ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯛꯑꯅꯦꯕ ꯃꯗꯨꯒꯤ ꯑꯦꯚꯣꯏꯗꯦꯟꯁꯁꯦ ꯃꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯗꯤ ꯁꯤꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯗꯤ ꯌꯥꯝ ꯈꯪꯒꯟꯕꯅꯤ ꯍꯥꯏꯔꯝꯕ ꯄꯣꯠꯇꯣ ꯃꯥ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯣ ꯃꯉꯣꯟꯗ ꯅꯞꯄ ꯀꯥꯟꯗ ꯃꯥꯗꯣ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯩ ꯁ꯭ꯃꯥꯔꯠ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯀꯩ ꯑꯣꯏꯔꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯩ ꯁ꯭ꯃꯥꯔꯠꯅꯦ ꯑꯩ ꯃꯤꯅ ꯑꯩ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯎꯠꯇꯕ ꯌꯥꯗꯦ ꯑꯩꯗꯤ ꯌꯥꯝ ꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯎꯠꯇꯕ ꯌꯥꯗꯦ ꯃꯥꯏ ꯋꯥꯈꯜꯗꯨꯗ ꯁꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯃꯥꯅ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯥ ꯑꯦꯚꯣꯏꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯄꯨꯜꯂꯀꯥꯟꯗ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯁꯔꯀꯜꯁꯤꯡ ꯄꯨꯜꯂꯝꯕꯁꯤꯡꯁꯦ ꯀꯩꯗꯧꯔꯦ ꯁꯤ ꯃꯌꯥꯝꯁꯤꯗꯩꯁꯨ ꯃꯥ ꯇꯞ ꯇꯞꯅ ꯂꯥꯞꯊꯣꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯇꯥꯛꯁꯤꯡꯒꯤ ꯁꯨꯝ ꯂꯥꯞꯊꯣꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯐꯥꯗ ꯇꯥꯔꯒꯗꯤ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯛꯑꯔꯣꯏ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯃꯣꯇꯤꯚꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯡꯉꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯄꯣꯠꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯥꯀꯟ ꯑꯃꯗꯅ ꯃꯥꯁꯦ ꯁ꯭ꯃꯥꯔꯠꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯃꯥꯔꯠꯇꯨ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯄꯨꯊꯣꯔꯛꯄ ꯑꯗꯒꯤꯗꯤ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯀꯥꯏꯅ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯊꯣꯠ ꯄꯦꯇꯔꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄ ꯑꯉꯥꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨ ꯌꯥꯝ ꯑꯐꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯌꯦꯅ ꯃꯉꯣꯟꯗ ꯃꯥꯅ ꯌꯥꯝ ꯁꯤꯡꯕ ꯑꯉꯥꯡꯅꯦꯅ ꯍꯥꯏꯔꯝꯕ ꯄꯣꯠꯇꯣ ꯃꯥꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯃꯤ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯂꯣꯠꯈꯤꯕꯁꯦ ꯁꯤꯒꯤ ꯂꯣꯠꯈꯤꯕꯁꯤꯒꯤ ꯁꯤꯅꯔꯤꯑꯣ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯗꯜ ꯂꯥꯏꯐ ꯆꯍꯤ ꯌꯥꯝꯃꯛꯑꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯔꯒ ꯂꯩꯔꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ
promise tagi expectation tagi promise adu promise tagi mon pressure oi hai po sina mo kai angang sina my life is maintain tor lai adu tari my parents in mon expectation mam thamani ba adi mi myam lagi ka ena mari hai sing bangang mane adu mari UPSC tha ro ne MPC tha ro ne natana ma si ma to godam ne my mama pa na pa projection nam gang my macha pressure pi ba rani madu ki pressure do macha jin ngak pa ma kane madu ngak na won na kum tam ma mon di man handle do da mi atai na sei mari ma sang gan to po da ma de du wa khala ro thu na hek ta po da ma ju hen na ma target to rani adu madu na fail or ma tam da di ma gi life to ma wordless wore I came to ngam dre mon de lembo pressure na ma stress anxiety depression sikum me ma create to le aduna sigi pochi angang ji smart kid ni har kana mon life the struggle to reposa sigi main factor di kada ri line har kana my parents sing ne mama pa sing na smani am hai sing mane mana hotna kana ngamok potu thagat pi bana tab man irai laina khangba mayam ni he na khangba ari hai thoi sing thoi ba adu mo pot masi thadi thagat ke dawne adu madu khak thagat la kana mai pun si tu la khi man id fail oi ya de have pose my mindset constructor kan lai ki aduna mana chawr amatam dasu maji mi khuni muti mana hena sing ba hele ma proof to mo hona la ni adu si proof to no wona na pum tam mai wakal dasu mana lak to posa si psychological oi pone mana to ke am to ngak dasu oi ro I came I sing hai target if I'm smart then I need to have khudi mu sa it should be easy hai wakal lam khalani adu tadi mana difficult oi task to ngam moi do thak lai target then struggle to right lap to chelani adu difficulty do difficult over posting you sum avoid or sakitagadi life the man learn to be parasically maximum things amba adi hoi life ki valuable over posting the loi mang ani aduna even friend circles in punu tam da so man smart oi banga ma roi maram di life si am complicated oi pone smart oi banga mak to matam da ke do gan ma gi friend circle du ma sum lap thora ani isolated oi ani aduna ma ji ma gi wakal da ma mathan da ai ke do no mi na si ma ta ai kari ek to do no ai na mi ngon da kai wa ga di mi na is smart oi man do no ha ma sa mathan da conversation am wari sana kana ma ja mang magi life to the mana social isolated or problem do logical way amagi fight to no hona kan adu madu success oi ga ra ta gari madu success oi sunga ya maram di social interaction labor na trangna life ma society ji manung da exist to adu mi mi am ngi pull kana lai min na ba possibility humility is something important way humility ha ni ai ji kana no ai ke su important way mi na te ai ngon ding na khang ba hi mi mi am lai moi mi am sing du ga pull kana ai he na khang ka dong ne ade mi yaw de ga di atop mana sing yaw de ga di ma yaw de ga di ai hing ba ya ro have na sing ba sigumba concept me am la ka do pot me am sing sa nga sa ye mana society sum isolated or kana logical fight on khona ba da mangon da he na ngam da problem me am thola kan aduna men sigi posen smart kids na anwera kana adulthood changa kana struggle toriza ayamna moise mi am de mi group na thabak tomina ko me am de ma lap thong na chelani adegi pura mana haita ba thabak to gen try to ro ma am phu fail oi ya da mi werani adegi ke dore mi amna ma ai man have fail oi matam da ma di mai pun si mi te mana ma fail oi ba adi ma haiti ya po si khangan da bi dum la khra po na mi mana ma fail oi ba ma skumati ikai ani aduna ma ge life to mi mi am ge la na chen na hona da ni aswai ma rakshida yam difficult worries mi loina matam na behavior analyze to ko se analyze to ko ri calculation nam create to ko se logical lo calculation nam create to kana easy going work to ko sina akoi ye mai wo khal je so he ne na impossible lo task me am proof to no my brain je mana fight to kana aduna ma gi life do socializing mi mi am pull lo matam na my brain je almost exhausted were ani mi gi pun ma je mo energetic ko ban kana kana ba por mo era ro adun mi mi am ji la phone ma sum hel sum selani adun ke do adin ma depressed or stress le anxiety le si me am sing sa si me am sing ja me pull la kana na something hoi sociological lo me am sing outgoing or and seminar kana solve to problems ja emotional pain ai ta emotional pain me am sing ja mana logical lo mo fight on no hona rani ngasagi me behavior calculation logically calculate to ma my next step lak to face mong da thawai no mai ta ba pain da ba na trana mong da stress lai anxiety lai me am ninja one logical ta ma solve to no hona rani
ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯌꯥꯝ ꯊꯤꯅ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯏꯒꯣꯏꯁꯇꯤꯛ ꯑꯣꯏꯕ ꯅꯦꯆꯔ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦꯕ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁꯤꯞ ꯑꯦꯔꯣꯒꯦꯟꯁ ꯀꯧꯋꯦꯕ ꯗꯤꯐꯦꯟꯁꯤꯞ ꯑꯦꯔꯣꯒꯦꯟꯁꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯥꯏ ꯑꯦꯝ ꯕꯦꯇꯔ ꯗꯦꯟ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯑꯩꯅ ꯃꯤꯒ ꯄꯨꯟꯗ꯭ꯔꯤꯁꯦ ꯑꯩꯅ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯐꯕꯩꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯩꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯩꯅꯦ ꯃꯣꯏꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯈꯪꯉꯤꯕ ꯁꯨꯃꯥꯏꯅ ꯗꯤꯄꯔ ꯃꯤꯅꯤꯡ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯒꯤ ꯃꯣꯏꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯦꯔꯣꯒꯦꯟꯁ ꯑꯃ ꯐꯤꯜ ꯇꯧꯍꯧꯔꯦꯕ ꯃꯗꯨꯒꯤ ꯑꯦꯔꯣꯒꯦꯟꯁꯇꯣ ꯃꯥꯅ ꯃꯤꯉꯣꯟꯗ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯥ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥꯅ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯅ ꯃꯁꯥꯅ ꯍꯥꯏꯖꯗꯅꯕ ꯋꯦ ꯑꯃꯈꯛ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯃꯥꯅ ꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯐꯥꯏꯠ ꯑꯃ ꯉꯁꯥꯏ ꯏꯃꯣꯁꯅꯦꯜ ꯄꯦꯟ ꯃꯌꯥꯝꯁꯤꯡ ꯐꯥꯏꯠ ꯇꯧꯅꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯏꯃꯥꯖꯤꯅꯦꯁꯟ ꯑꯃꯈꯛꯅꯦꯕ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯎꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯁꯇ ꯂꯥꯛꯇꯣꯏꯁꯦ ꯀꯩꯗꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯁ꯭ꯃꯥꯔꯠ ꯀꯤꯠ ꯍꯥꯏꯗꯤ ꯍꯩꯁꯤꯡꯉꯝꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯉꯥꯡ ꯑꯃꯅ ꯃꯌꯥꯝꯗꯒꯤ ꯐꯣꯜꯂꯟ ꯕꯤꯍꯥꯏꯟ ꯑꯣꯏꯔꯤꯁꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯐꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯃꯥꯔꯠ ꯀꯤꯠꯅꯦꯅ ꯍꯥꯏꯔꯝꯕꯗꯨꯗꯒꯤ ꯂꯥꯏꯐꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯐꯣꯜꯂꯟ ꯕꯤꯍꯥꯏꯟ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯍꯥꯟꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯃꯆꯥꯁꯤꯡꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯊꯥꯒꯠꯐꯝꯗꯤ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯃꯥꯅ ꯏꯐꯔꯠ ꯌꯥꯎꯔꯀꯥꯟꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯏꯁꯥ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯃꯤꯁꯤꯡꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯗꯧꯅꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯅꯗꯤ ꯁꯤ ꯄꯣꯠꯁꯦ ꯈꯪꯕ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯂꯥꯏꯐꯇꯣ ꯁꯤꯝꯄꯜ ꯑꯣꯏꯔꯤ ꯃꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯣ ꯋꯥꯟ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯆꯠꯂꯤ ꯂꯥꯏꯐꯁꯦ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯤ ꯃꯣꯏ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯏꯁꯥꯗ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁ꯭ꯃꯥꯔꯠ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯊꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯁꯦ ꯃꯤꯅ ꯑꯩ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯤ ꯃꯥꯜꯂꯝꯒꯗ꯭ꯔꯥ ꯑꯩꯅ ꯁꯤ ꯃꯥꯏꯗꯣꯛꯑꯗꯤ ꯑꯩ ꯃꯤꯅ ꯑꯄꯪꯕꯅꯦꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯈꯪꯉꯛꯄ ꯑꯃ ꯆꯨꯝꯃꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯏꯟꯠ ꯈꯔ ꯍꯥꯏꯇꯥꯔꯒꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯑꯃ ꯑꯩ ꯈꯪꯒꯗꯧꯅꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩ ꯈꯪꯒꯗꯧꯅꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯟꯁꯔ ꯑꯩꯉꯣꯟꯗ ꯂꯩꯐꯝ ꯊꯣꯛꯇꯦꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯌꯥꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯦꯜ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯦꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯗꯨꯗꯒꯤ ꯄꯔꯥ ꯈꯔ ꯇꯝꯍꯧꯕꯗꯨꯗꯤ ꯅꯦꯁꯦꯁꯔꯤꯗꯤ ꯑꯣꯏ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯑꯩꯅ ꯑꯃꯨꯛꯂꯛ ꯐꯦꯜ ꯑꯣꯏꯕꯗ ꯑꯅꯤꯔꯛ ꯐꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯂꯥꯏꯐꯇꯣ ꯁ꯭ꯃꯥꯔꯠ ꯀꯤꯠ ꯑꯃ ꯑꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄ ꯄꯣꯠꯇꯣ ꯊꯨꯒꯥꯏꯕꯤꯔꯀꯥꯟꯗ ꯑꯩ ꯍꯦꯟꯅ ꯀꯃꯥꯏꯅ ꯂꯔꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯀꯩꯗꯧꯕ ꯂꯥꯏꯐꯁꯦ ꯃꯤ ꯃꯌꯥꯝꯗꯒꯤ ꯑꯥꯏꯁꯣꯂꯦꯇꯦꯠ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯍ꯭ꯌꯨꯃꯤꯂꯤꯇꯤ ꯑꯃ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯆꯪꯉꯦ ꯑꯩ ꯀꯩꯁꯨ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯒꯤ ꯑꯩ ꯈꯪꯍꯧꯅꯕ ꯍꯣꯠꯅꯒꯗꯧꯅꯦ ꯑꯩ ꯃꯤ ꯃꯃꯥꯡꯗ ꯑꯩ ꯐꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯂꯥꯏꯐꯁꯦ ꯇ꯭ꯔꯥꯏ ꯇꯧꯗꯕ ꯃꯤꯅ ꯐꯦꯜ ꯑꯣꯏꯔꯣꯏ ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯐꯦꯜ ꯑꯣꯏꯒꯗꯧꯅꯦ ꯍꯦꯟꯅ ꯈꯪꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯩ ꯃꯤ ꯃꯃꯥꯡꯗ ꯑꯩ ꯍꯦꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯒꯅ ꯍꯩꯕ ꯁꯥꯕꯗꯨꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯄꯨꯟꯁꯤꯗ ꯊꯣꯛꯏꯕ ꯐꯪꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯄꯒꯤ ꯐꯪꯕ ꯅꯠꯇꯦ ꯑꯩꯅ ꯍꯣꯠꯅꯕꯗꯒꯤ ꯐꯪꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯁꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯑꯟꯇꯤꯜ ꯗ ꯑꯦꯟ ꯑꯣꯐ ꯗ ꯚꯤꯗꯤꯑꯣ